पहलग्राम एटेक तौरीब टेररिस्ट की एटेक तो नुपी आंगांग अमबक सोक्तेब मखोइना सोक्तेब होयरेस जिरीद थोपदुददी कुकी टेररिस्ट नुपी आंगांग सिंगसे किडनैप तौरगा एब्डक्शन तौरेरगा मोइगी कस्टडीदा टॉर्चर तौरेरगा मखोइसे इनह्यूमन एक्शन तौरगा हालेगा तौरेबा मतमदुदा सेंट्रल गवर्नमेंटना रेस्क्यू तौबा ngamkhibra ngamde makhoise ngamdeba adu aragadi terrorist makhan do yengseba Pakistan ki Pahalgam da taurakpa Pakistan yauna taurakpa terrorist singdona nupi angang sida bebhar toye Manipur ki iram sang sida di nupi amaso angang de bebhar tokde madudai duda yengseba ko madugi tauba bebhar do madudai duda kuki gi swai sida mayam sina amok India government ki daya phangnabani haiduna madugi attack to moy amu protest tawe condemn tawe kangpokpi da makhoina relay amu satle madu yaning di haiduna karamba makhal gi terrorist no ba kuki gi akhoi di khalle Pahalgam da thoi ba se Pakistan occupy Kashmir da Pakistan da land tong na ba sidai sida akhoina India government na yamna salib Assam Rifles makhoi ga friendly oiriba kuki sing terrorist sing se pure ga Pakistan na ngahan bi khro yaning bra aduna kokomi na ngasi wari ama loba matamda kokomi haisidi CSO ni akoi pressure group ni we have to give pressure to the union government and the state government to shift the Assam Rifles along with the kuki terrorists masi akoi ge voice ni aduga akoi India government na akhoi sibu concern oibidaba akhoi bu undermine tawbiba akhoi bu neglect tawbiba akhoi na khalle tarik ahom thar May 23 da thokpa duda noma nini gi matung da di heliport aeroplane mayam poraga security mayam pore peace laktora mani moi bolok thokpa haidana makhoi di akhoi gi atopa group amda moi gi strategy di maitai gi terrorist mayam phabagi luhup talaga phana na bagi lakpo oiramba ne haina koina khanjai ado phabiu ka sukaide naibiu ka sukaide terrorist is terrorist but akhoi gi nupi angang da civilian da what kano nai gano freedom mat kano right mat kano sini akhoi gi constitutional rights akhoi gi constitution na piba akhoi gi hingba gi adhikar nupi oibi gi adhikar amadi ning tambagi akhoi gi property gi adhikar madu ngak pungami bra madu makhoi ngamde sida alambai gi isa singse cultural activist oina leirakpani makhoi bu circumstance na compare tawre raga makhoi bu khulai paiduna madu confront tawnabagi mogi akhoi gi activist on ki aduna di Manipur sarkar amdi Bharat sarkar na hairakpada disarm tawana haibada aibu matam kitang pibigani waru biroi thank you madudai duda disarm to khare khulai sinna khare hoyares kuki gi sinnabra sinnadri adu aragadi sidai sida khoina lawi nupimza ani gi mapi thongdaba viral video lakpadegi supreme court na direct head cognizance lawi akhoi gi jiri da logba angang hatpagi di cognizance lawde Prime Minister so mami pange Pahalgam da thokpagi di satle aduga jiri da thokpa thokdoki di tumina leisalle aina haininge madudi karigi no haiba matamda thokhiba thokdok mathok mayam singse kuki na attack tawrakpadagi akhoi di retire tawraga thokhibane sudden provocation da thokhibane kanasu good bad intention yaure raga maduda ill motive yaurga tawkhibanate adubu ngasi di maduda thokpada senariba so called alias culprits mayam accused mayam do wana jail de leli thoglai be irang sida legal prosecution da thogana maranai taba faragana mayam gi haiba akhoi gi nupi sing so ngahak tang harau re ragana harau bagi toba waragana war gi toba adu ragadi akhoi pomna mo wakhan khan thaba darkar oi aduna akhoi gi resolution se som se toba matamda akhoi gi people's representative sing akhoi gi sahi manga gi right sin na khabane hojik podi PR oire ajuju animated suspension
animated suspension sanja aina haijening badi magi leiriba bona phaide akhoi gi respected members singduna proper government ama langna bagi damakta makoina through legal process ta tawpham thokpa kanana appropriate forum da salega moi gi claim tobio assembly thuna hangal hanbio natraga madu time bound ama kokomi na piga dabani haibasini ai gi demand maduda karigumba tawdraba assembly se dissolve tawgodabani haibu wale lawgodabani aduga press mandate ama piga dabani madugi press mandate to lakpa matamda ngasigi tiliban nupi angang singsina vote thadaba matamda lepiba candidate sindugil pa sangwa lising lawraga ai pangthana ro haibasa wasakpiyo maduda da lebak ingakani aduga aina haijeningi akhoigi leiriba akhoigi ngasigi se peace laken hairagadi nakan animakta disam tobiyo Assam Rifles friendly oiraba Union Home Minister gi khutsabi se Pakistan da land thengnabada sijenabiyo so that our national integrity will be safe aduga Arambaina oirasu village volunteer nobo oirasu akhoigi any criminal liability singse masigi maran khudingmakse criminal liability sing exonerate togodabani maran kopi gadabani haibani adu oiragadi free movement se salhangadabani karigi free movement gi sidai sida tat tori ngasi akhoigi honorable respected governor na khongjom da tarpon katpada maitai gi traditional dress set leraga hoi phaijom kanchubadi asomni lakbani yamna ingna tarpon katpi ko magi pukning da wakhal gi santi gi mamitai adugumba santi do akhoi gi praja miam da pinabiu sine akhoi na haijabase aduna aroi bada ina thamjage madudi akhoi na lawbadi akhoi authority nate akhoi di praja ni miam ni isam jam ne hingjabani